ꯑꯉꯥꯡꯒꯤ ꯁꯥꯏꯀꯜ ꯂꯩꯒꯦꯅ ꯁꯤꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯈꯔ ꯆꯥꯎꯋꯦ ꯁꯤꯗ ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯅ ꯆꯪꯉꯛꯄꯅꯦ ꯑꯇꯩꯗꯁꯨ ꯌꯣꯟꯕꯗꯤ ꯃꯌꯥꯝ ꯌꯣꯜꯍꯧꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯂꯥꯁꯇ ꯂꯥꯞꯅ ꯎꯕꯗ ꯁꯤꯒꯤ ꯄꯔꯄꯜ ꯀꯂꯔꯁꯦ ꯈꯔ ꯐꯖꯕ ꯃꯥꯜꯂꯤ ꯃꯁꯤ ꯍꯥꯟꯅ ꯌꯦꯡꯉꯨꯔꯒꯦ ꯌꯥꯝ ꯐꯪꯕ ꯃꯥꯜꯂꯦ ꯉꯝꯗꯤ ꯉꯝꯕ ꯁꯤꯁꯨ ꯀꯥꯈꯠꯂ ꯊꯧ ꯉꯝꯃꯤ ꯑꯁꯤꯅ ꯁꯤꯁꯨ ꯂꯥꯏ ꯀꯠꯊꯣꯛꯄꯤꯔꯦ ꯒꯥꯔꯤꯅꯤꯅ ꯗ꯭ꯔꯝ ꯕ꯭ꯔꯦꯛ ꯑꯣꯏꯕ ꯃꯩꯁꯦ ꯍꯜꯂꯛꯄꯗ ꯄꯦꯟꯊꯂꯨꯟ ꯁ꯭ꯇꯣꯔꯗꯒꯤ ꯀꯨꯔꯇꯤ ꯁꯦꯠ ꯑꯃꯁꯨ ꯂꯩꯁꯜꯂꯛꯑꯦ ꯂꯩꯔꯨꯔꯦ ꯉꯁꯥꯏ ꯂꯩꯔꯨꯔꯦ ꯂꯤꯁꯤꯡ 3,400 ꯄꯨꯔꯥ ꯁꯦꯠꯁꯤꯗ ꯐꯤꯒꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯃꯄꯥꯟꯁꯤꯗꯅꯦ ꯑꯩꯅ ꯉꯥꯎꯔꯒ ꯂꯥꯛꯏꯁꯦ ꯉꯁꯤ ꯐꯤꯁꯦ ꯆꯤꯡꯊꯣꯔꯛꯀꯦꯁꯦ हो जाए तो उसे विदा करना ही ठीक रहता है। कहीं किसी के साथ भाग गई तो आप किसी को मुंह दिखाने लायक नहीं रहेंगे।